Online Manipur YouTube channel swing birba mayam pum nang po mukahna taram nuksari han bade amna Maruoiba pa om update hamzage Mioi ani hat kibaga mari lena CBI na Fakhiba Mioi mari Numit mangani gi custody pikre Mioi Phijam luangbi allies Linthoingambi amadi Phijam Hemanjit ani hat kibaga mari lena CBI na Surasanpur gi Fakhiba Mioi mari adu ngarang Guwahati High Court na CBI da Numit mangani gi custody pikre pawasina hai ngarang Assam gi Guwahati da pangthokiba special court amada Mioi ani hat kibagi CBI na Fakhiba Mioi mari adu Putoki, Kias Assi CBI na Mapung Pana Tijin Bada Kudongsan bagi Damakta Numit mangani custody Piki Hairi, Faraba Mioi Marigi Manung da Ani Amadinupini, Makoi Adudi Pamilon Haukip, Samal Swam Haukip, Linglai Chong Baite, Kuki Amadi, Tin Nailing Hentrang ni, Makoi Asi Haukib October Amada CBI na Fakhibani, Panbay Abadi Sahino Riba Mahiro Ani Asi Haukiba Zulai Taruk Tagi Tiba Kangdana Layak Labamatung Numit Kernigi Mamang the Makui Batamtina or Labamatung the Hatuk Pikibagi, Porto Bahrel or Kibani, Loina Lam Damasigi Imai Belsing Amasung, Mahiro Sing Nami Hat Paserak Piu Haiduna Khongjhatkaya left and Sangsila Kibani. NGANGDABA na LEINGAKNA LOUFAM THOKPA THOUDANG LOUBIDE HAIDUNA KHURAI PANAGI NAHASINGNA KHONGCHAT CHATKHRE Megi tang ahum dagi hauna Manipur thongli bakang lupani gi sathir ba inang asi loisenna ba Manipur LEINGAKNA LOUFAM THOKPA THOUDANG adu LOUBIDE LEINGAK ki thausa da phim asida wangang lubagi ka na ba kari su leiti haiduna ngasi KHURAI panagi nahasingna wangang da khongchat ama CHATKHRE khongchat asi ngasi khabai soida leiba YOSE ground dagi horaga KHURAI hekru makong phawba laklaga KHURAI Salang thong da leiba somrendro lampak da loisinki wangang da KHURAI panagi nahasingi khongchat asi asoba thaudang laukiba sana Mangang na phungdok kiba di Manipur da thokliba sathir ba irang asi loisindu na tangdu leitaba Manipur ama oina ba LOUFAM THOKPA THOUDANG adu Manipur LEINGAKNA lauroktaba asidagi wangang lubagi kana ba leitre haina wangang dabagi khongchat asi chatpani leibak miyam nasu kangau narba nahasingi tungi fireb ama semna ba hotna ba da sogat piyo haina phungdoki mahakna makhata na hai me ahum dagi thokliba sathir ba kanglup ki irang asi ngasi tha ahum mapung parakle irang asi loisin bidu na tangdu leitaba Manipur ama ohen biyo haina leibak miyam na haijaba amadi sangsin kiba khongjhatkaya LEINGAKNA thawoidana leiriba asi pendaba phungduk tuna khongchat asi chatpani adubu rally asigi mayokta KHURAI maikaidagi leiba maira paibi lukharna athingba thambaga loinana aduga mathangi update asna mahiro ani hat kibagi achuma well fangalu haina ngasidagi paksanna khutang sara henbagi khongjang changsinkhre JC against the brutal killing of Phijam, Hemanjit and the Linthoingambi Luching Makada, Nasidagi Hauna Manipur Tongan Mafam Sing the Mahiro and he had Kibagi Moel Fangalu Haiba, Dabi Taudun Kutang Sara Henbagi Khongjang Junction Bahokre, Khongjang Chang Nakiba Sing the Mahiro and Gitawai Yau Drabaksang among Manunda. Mioi sing da seno mihat asida senaba Mioi sing fadun ain ki oiba ahak paserak piu haiba berner sing sinaki Imphal West ki tera tongrom laikai amadi tagel kolom laikai da sumiam na saruk yaduna sarai henbagi khongjang chingchin ki sarai henbagi khongjang asida saruk ya ki bi amana phongdo ki bada mihat asiga mari leinana CBI na Mioi mari fakhre makhoina farabanina Mahiroi ani hatlaga phumba mafam soidana khanglamgani maduna mahiroi ani gaksangi saru machet amamomtang oirbasu magi imung manungi Mioi sing da kusinnabiu loinana mihat asida chenaba Mioi sing ain gi oiba chapcha ba sairak phanghalu maduna trabadi makhata na miyamna lepa leitana sarai henbagi khongjang asi sangsingani haina magna phungdokhi duga aroiba update asina Myanmar ga tainaba Mizoram gi saruk tangam khoi sambal khana ba RK Imona Union Home Minister da taksinkhre Sagolban Assembly Constitution ki MLA RK Imona Union Home Minister Seron Amathaduna Indo Myanmar ngam khoi Mizoram ge saruk tangam khoi sambal khana ba thuba thabuk lokhat pina ba taksin khre MLA RK Imona Union Home Minister Amit Shah da thake Serol adu Myanmar da illegal immigrants sing Mizoram phauduna India da leptana sangsilaktuna lamdam asum gi demographic sauna akai pirakani haiba gi chingna ba leire Myanmar da gi mitop sangsilakpa masab khangdokna ba Manipur gi oina border area da biometrics lobagi akan ba thabuk sathari laibak thibadi Mizoram government Myanmar da gi lon na mitop sangsilakpa thingnaba thabak laukhat tabaga loinana biometric lobagi thabuk chat thau haiba yadana leiri haina su home minister gi pukning singsilli Mizoram phauduna Myanmar dagi mitop singlep tan sangsilakpana awang nongpuk lamdam gi demography da chauna singnabaga loinana leibak asigi internal security ki thabuk ta so soba singnaba ama oiragani hairi maram asina athuba matamda Indo Myanmar ngamkhai ki Mizoram gi saruk tangam khai sambal khabagi thabuk athuba matamda lokhat pinaba Union Home Minister da taksin ki Manipur gi oina biometrics lobagi thabuk 2024 gi March phawba sangdorakpada MLA RK Imona thagat pasu phongdoraki MLA RK Imona takiba serol aduna makhatar aduna Manipur da thamanga hena saptharakli bakang ki irang asi Thokan bada mapan laiba ki foreign terror group singi asoba role yauri haini Union Home Minister gi pukning singsen baga loinana kuidriban news report amagi wafam
पल्लदुना हाई नॉर्थ अमेरिकन मणिपुरी ट्राइबल एसोसिएशन की कनाडा चैप्टर की हेडलाइन गांगतेना कनाडा की टेरर ग्रुप सिंगा खुसम नरगा इंडिया की फंडामेंटल सिंगमांग तखननबा थबुक चथरी चेरोल दुना मखा तारादुना खालिस्तानी चीफ हरदीप सिंहा निजारबु सखंगदबा सिंगना नोंमैना कापतुना हाटखिबगा मरी लेनना लाइन गांगतेना गुरुद्वारा वांगांखिबा मिहाद अदु कंडेम तौबगा लोइनना सेपरेटिस्ट एजेंडा दा युमफम ओइरगा मणिपुर दा थोकलिबा लान असिदा मतेंग पांगबिनबा सुमहाकना फोंदुकी मियोय असिगी मथक्ता होम मिनिस्ट्री ना हानाना इन्वेस्टिगेशन की थबक सथरमलगनी हाइबगी थाजबा थंबगी लोइनना इंडिया टेरर की मरु हुल्लिबा असिगुंबा मियोय सिंग असिगी मथक्ता अकनबा लीगल एक्शन लौखतपिनबसु होम मिनिस्टर की पुकनिंग सिंसिनखी अमदि मपाल लेबाकता लेरिबा लेबाक असिगी मिंगसट सोकनबा थबुक तौरिबा ऑर्गेनाइजेशन सिंग की मथक्ता अथुबा मतमदा थबुक लौखतपियु हाइनसु तक्सिल्ली अमरोमदा माइरोय फिजम हेमंजित अमासुंग हिजम लुवांगबि लिंथोइंगांबि म्याट की मतंगदा सीबीआई की टीम अमा मणिपुर थबीरपगा लोइना NIA की कंगुना सुरासनपुरदगी मिहाद असिदा चेनबा मियोय सिंग फगतपा ngamkhibabu mahakna apenba phongdukhi loinana foreign militants sing da mateng piduna mitai da landaba da saruk yariba sujat nariba ki militants sing ki matakta sugi ground rule thugaiba ki akan bathabuk laukhat pinabasu MLA RK imona home minister ki pukning chinchin ki video sing bibagi damak mayam pum nangpu amaka na thagachari anu update ki damak online manipur YouTube channel asubunung sibiduna subscribe to biramo thank you